Kuki MLA Taragi Mathakta Tharakhiba Ojoigi Wakat Assembly gi Ethics Committee na MLA Taragi Wathok Ngasi Khannaragani Manipur dagi tokhai balengak taliba Kuki zo MLA Tarana makhoi Ethics ki wangmada thabak sing tawi haina Maral siraduna hanagi Minister Okram Joina Tharakhiba Wakat Manipur Legislative Assembly gi Privilege and Ethics Committee gi mifamda puthoktuna Ngasi December 18 da makata na Khannaragani Manipur da Law University ama athubada linglagani Chief Minister Manipur da Judiciary gi mapangal kalhannaba athuba matamda ordinance ama thoktuna Law University ama linglagani haina Chief Minister Nongthongbam Biren na phongdokhre Manipur lenga ki Law and Legislative Affairs Department na sinduna ngarang Thobal District ki Khangabok ta leiba Court Complex da District and Session Judge Thobal gi nauna saba G+3 building ama sangaduna miyam da khusinabagi thauram da Chief Minister na mathaki wapam asi phongdokhibane Leibak Asigi Sannaroi kuntarukta Arjuna Award 2023 Pirakpada Manipur gi Roshibina Amasung Sushila Yaore ngarang Leibak Asigi Sports Ministry na chaliba chahi 2023 gi oina sana khotnabagi lamda khwaidagi wanglaba Khel Ratna Award yauna atai award sing piragadaba Sannaroi singi maming sing laukthokibada Arjuna Award 2023 pinanaba tongan-tongan ba masana singi Sannaroi kuntaruk khangatpada Manipur gi hockey Sannaroi pukhrambam Sushila chanu amasung Wushu masana gi Naurem Roshibina yaurakle